खुरुमजरी SKTV न्यूज़ पु यंगबिरिबा पुमनमकपु मेरिना ओइनामना तराम नोकचरी अहानबदा मरुओइबा पाउ पिजरी BJP na lengak paiba state singi chief minister gi mifam pangthokre chief minister and birena prime minister ga makhata na ununaba akhanana sem sakre hairi Manipur ki governor Anushya Uike ki mahutta Lakshman Prasad Acharya na Assam ki governor amadi additional charge ta Manipur ki governor oina puragani Delhi ki Jantar Mantar dasu Manipur ki irang asi India lengak na waroshin puragu haiduna Delhi Meeting Coordinating Committee na wakat khomjang chathakre Jiribam ki lanje narak tuna relief camp te leiriba miyam da Jiribam PS ki OC Ibotombi Sagapam gi chahi amagi tolop kathok tuna mateng pangkre Education as na 2016 amadi 2018 gi MTS written test exam ki result lakliba assembly session manungda matam ama leplaga haidoktrabadi akanba khongjang sangsilagani haina JAC na lauthokre Imphal More Lambida Cheliba Furup Ataygi Gari Singdagi Lona Yadaba Mawongda Nam Haduna Sil Kaibagi Mayokta Khongjang Sangsili Amasung Paris ta Sathariba Olympic Games 2024 da India gi nupi shooter Manu Bhaker na ahanbo ina India gi medal account hangdokre Malim gi mafam ama hektada yengba yaraba Manipur gi ahanba OTT platform SKTV bu support tawbibagi damak pumnamak puthagachari hauzik pau sandokna pizari BJP na Panba State Singi Chief Minister Singi mifam New Delhi da pangthokre Chief Minister N Biren na Prime Minister Narendra Modi ga makhata na unadaba akhanana sem sakre hairi Prime Minister Narendra Modi amasung BJP ki National President amasung Union Minister JP Nadda na preside tawduna New Delhi da leiba BJP ki National Headquarter da pangthokiba CM Conclave aduda BJP na Panba State Singi Deputy Chief Minister Singsu sarukyakhi Niti Ayog ki mifam loiraba matung Numidang wairam mifam aduda handak pangthokiba Lok Sabha amasung state kayagi Legislative Assembly election singda party asigi performance amasung matung tarakpada pangthokadaba election singda hena ningthina performance piba ngamnaba tongan bo wafam sing pukhatuna khanaki masigi mathakta lengak na paikhatliba welfare scheme sing gi kanaba miyamda mapung fana phanghanabagi matangdasu mifam aduda khanaki Amaromda state asigi chief minister and Virengi oinadi state asida irang thokpadagi prime minister ga mifam da wari sadabasi handaki asina ahanbani adumoinamak Manipur gi issue gi matangdadi prime minister ga makhata na wari sanabagi akhanana sem sakre hairi Delhi da leiriba chief minister and Birena Manipur gi irang gi matangda prime minister Narendra Modi ga akhanana unaduna wari sanarabra haina Congress Luchingba Jairam Ramesh na hanglakli microblogging site X ta thagalakpa post amada Jairam Ramesh na phongdokhibada ngarang New Delhi da pangthokhiba Niti Ayog ki mifam amasung madugi matung BJP ki National Headquarter da pangthokpa Chief Ministers Conclave ta Chief Minister N Biren sarukyakhi Adubu Chief Minister na Prime Minister ga akhanana unaduna Manipur gi issue asigi matangda wari sanarabra masigi mathakta Prime Minister na Ukraine da chatringai amadi chatluraba matungda unanaba haikrabara haina hangki panbayai leibak asigi Prime Minister August thada lana sokhalaba Ukraine da chatnanaba thorang tawribani Manipur ge Governor Anushya Uike ge mahutta Sikkim ge Governor oiramba Lakshman Prasad Acharya na Assam ge Governor amadi Manipur gi na additional charge oina puragani hairi
इंडिया की प्रेसिडेंट द्रौपदी मुर्मुना ngarang राष्ट्रपति भवन दगी थोरक चेरोल अमगी मतुंगिना यूनियन टेरिटोरी चंडीगढ़ के एडमिनिस्ट्रेटर अमदी पंजाब के गवर्नर बनवारीलाल पुरोहितना रिजाइन तौबदा अयाब पीखरब मतुंग स्टेट खर की गवर्नर की फमदा अहोंगबा से लाखिबनी अनौबा गवर्नर हापखिबा स्टेट सिंगे मनुंगदा राजस्थान की ओइना हरिभाव किशन राव वागदेना ओइख्रे तेलंगाना की गवर्नर ओइना जिष्णुदेव वर्मा सिक्किम की गवर्नर ओइना ओम प्रकाश माथुर झारखंड की ओइना संतोष कुमार गांगवार छत्तीसगढ़ की गवर्नर ओइना रामेंदेका मेघालय की गवर्नर ओइना CH विजय शंकर हापख्रे झारखंड की गवर्नर अमदी तेलंगाना की एडिशनल चार्ज सुपुरंबा CP राधाकृष्णन महाराष्ट्र की गवर्नर ओइना हापख्रे असम की गवर्नर ओइरंबा गुलाबचंद कटारिया पंजाब की गवर्नर अमदी चंडीगढ़ यूनियन टेरिटोरी की एडमिनिस्ट्रेटर ओइना हापख्रे अमदी सिक्किम की हाना की गवर्नर ओइरंबा लक्ष्मण प्रसाद आचार्य असम की गवर्नर अमदी महाकना एडिशनल चार्ज ता मणिपुर की गवर्नर ओइना पुरगनी हाइरे नौना हापख्रबा गवर्नर सिंह असि मखोइना चार्ज लौरबा मतुंगदगी चनबा हौरगनी हाइरे दिल्ली मीटे कोऑर्डिनेटिंग कमिटी DMCC ना सिंधुना मणिपुर दा हौजिक थोकलिबा इरांग असिगी मतंगदा दिल्ली की जंतर मंतर दा वाकत खोंगजंग संगसिनख्रे हाइरिबा खोंगजंग असि मणिपुर दा सु ख्वाइरंबन इमा कैथेल जॉइंट कोऑर्डिनेटिंग कमिटी इमा गी मैरा अमदी मसिगी वुमेन्स विंग दिल्ली मीटे कोऑर्डिनेटिंग कमिटी ना हाउ ग्राउंड चिंगा मथक इम्फाल ईस्ट की मफम कयादा अमदी अतोप मालेम की लेबाक सिंगदसु वाकत मिफम फमदुना खोंगजंग संगसिनखी दिल्ली मीटे कोऑर्डिनेटिंग कमिटी DMCC ना ngasisu thokpa chirol amada manipur da chahi amaga thamari henbadagi thokliba irang asida central government amadi state government na cookie arm group amadi makhoibu saugatliba foreign gi group sing rogue elements of paramilitary forces and armed forces lo ningthina leiba state ama oihalu central government na khaidokliba buffer zone sing leihandaba maitai singbu india ge atai mafam singa leikang git lambi खुथांगदा समनहलु अमदी लांजेनदुना लेरिबा मियाम मसा मसागी मफमदा हंजिनहलु हाइबना चिंगबा डिमांड तौरदुना खोंजंग अदु चंगसिनखिबनी असम राइफल्स ना मणिपुर से कुकी गिलम मैतै गिलम हाइना खाइदोक्लबरा मणिपुर दा खुंदारिबा खुदिंगमक चप मानबा मीटिंगदा येंगदबनी हाइना इमागी मैरागी कन्वेनर थोकचोम सुजाताना फोंदोरकली ngasi पिशुम हाउ ग्राउंड दा ख्वाइरंबन इमा कैथेल जॉइंट कोऑर्डिनेटिंग कमिटी फॉर पीस इमागी मैरा अमदी दिल्ली मीटे कोऑर्डिनेटिंग कमिटी ना सिंधुना वाकत मिफम अमा पांगथोके वाकत मिफम अदुगा मरी लेनना सुजाताना फोंदोखिबदा था असिगी कुंठा माथोइदगी फमगदौरिबा असेंबली मिफम दा असम राइफल्स ना येंगलिबा मीटिंग असिगी मतंगदा खनगदबनी असम राइफल्स की लिचत साजरसी यामना हेनबा खोंगथांगनी कुकी सिंगी तोंगान तोंगान बलंबी सेंबदा असम राइफल्स ना चाउना मतेंग पांगली चिंगी लंबी सिंगदा हौजिकमक चुराचानपुर कांगपोकपी लंबी चटपा यारिबासी असम राइफल्स ना मतेंग पांगली तंपाक्तदी माइकई मरीमक मखोइना थिंगली इम्फाल मयोल नतना जिरीबामदा अवाबा तारबा मतमदा अखोइगिदी चटफम लेते फ्लाइट चटकदबसु सेल के अवाबा लेबना चटपा ngamnade ngarang असम राइफल्स की DG ना हाइरकपा वाफम अदु यामना लाइबक थीबनी स्टेट फोर्स खरसु हातखिबा लेख्रे अदुबु असम राइफल्स ना नाकल अमखक तारगा हाइरकपा वाफम अदु तराइना लौदे कुकी एरिया नि हाइना खाइदोकलंबा असि यामना लाइबक थीबनी बफर जोन करिगिदमक थमगदौरिबनो हाइना सुफोंदोके Assam Rifles ina ngarang baktasu DG naga tholaiba pot mofni aduni ka haba pot du yam reasonable oide one sided to thabak to mong adum mali ngarang gi wahi wata dusu aduga cookie area haba means kaino sir di fauji da leibani uniform ni cookie area haba poto tasengna nuaite adu sokpudi Manipur state ta akoin equivalent thabak to we haba wahi do habi gadamni aduri area se tasengna Assam Rifle na khaidok pirabra tasengna Assam Rifle na niyom chumna thabak to tar ga ji buffer zone haidana maitai amasung cookie changba yanadana leiba po Sarone nutrient like what Taragadi. Lady Port say, Buffer John Tamoy, get away from the Aquila, Ching the Sokola, Tam the Sokola, Aquina, Loyman, when upon the Hanjal and Bosity, Norman Sida like Adamni Haidana, Adugum, Step Amas local Ude, State Force Mount the Changbayaro, Sugunugi, Migi State Force, Police Station, Mamang the Toki Batodo, Madu Akoi, fake video Nika Habadudi, Madun White, Aduna Maram Waraga, Handa Akoina Mamas in the Pami Hazi Assembly, the 31st, take Haudoni State Assembly, Aduga Huji Parliament, Pami Vanina, Animaxida. Hojiki oreba Assam Rifle ki pot se resolution aba loba
थबक तौरगना इक्विवेलेंट तौबियु नत्रगना अखोई मणिपुर स्टेट सिदगी असम राइफल तानथोकपा हाइबा पोटसिगी मिफम ने ngasi famsi ngasi khwairambani ima kaithel joint coordinating committee for peace imagi maira amkilamadi women's wing delhi meeting coordinating committee na puna sinduna cookie armed group foreign support ki mayokta amadi rogue element of paramilitary forces amadi armed force restore rule of law in manipur bu support to boina manipur people's party mpp na su party asige office complex ta mpp ki president s brozen na luchingduna wakat mi famkre Lana sina state asigi sel thum gi fibam amadi mahi masing gi lamda asuki matik sokhale hauzik leiriba state amadi central lengak asina state asigi sel thum gi amadi mahi masing lekha ta handuna furubasi muthatnana bokhonare haina mpp na kholaw kaya su lauki wakat mifam aduga mari leinana mpp gi president s rosen na phongdokhibada law and order mating pangnaba leiriba central paramilitary force kharana akaknaba furup amada mating pangsinduna atobo furup amabu manghanaba khonare haina miyamna su chingnaba fauriba si mpp na lumna lawi maragasida asuk yam khraba central force sing leina lana si ngasi fawbo loishinba ngamdaba haiba si central government na aronba lalong ama yatlabra haina mpp na lawi maramasina central amadi state lengak na miyam gi wakhalon khangna cookie illegal immigrant armed group singi mathakta miteng changduna lana si athubada loishina bo honabiyu loinana manipur asi loning thina chatnaba lamdam ama oihallu haiki Education as niloba kumjali singani tarataruk amadi taranipan gi MTS written test exam lakliba tang kunthamathoi haugadoriba assembly session asida akaknaba matam ama leplaga result haidok trabadi chara henbana chingba akan bakhongjang kaya sangsinaba sem saba loire haina education as MTS written test completed 2016 amadi 2018 batch ki JAC gi disabled cell gi convener Pebam Govinchan na phongdorakli Wafam masing asi kay sampat leimajam leikay de leiba Yaifathoni Community Hall da Joint Action Committee JAC Education S MTS written test completed 2016-2018 batch na sinduna phongdokhiba wakat mifam amada Pebam Govinchan na phongdokhibani mahakna makha taraduna haukiba chahi lising ani tarataruk taranipan da Directorate of Education S na notification thoktuna post chamri tara humdoi gi written test lawkhraga hauzik fawba haidok pidaba si lenga ki karamba aronba agenda leibagino chahi taret Nepal Chief Minister gi appointment lawnaba honabada unabagi ayaba pidaba haibasi candidate lising kuntarupu mirai bibani haina lawi exam asi thakiba candidate tangkhai ama hena H bar oiraba singi akhanaba thaurangama semdragadi JAC na akanwa khongjang kaya singsilakani Manipur Assembly Session khudingi CM na haidok na ba tawge haiba wahaina miyam da namthak tawbagi hainabi tokpiyu lakliba tang kunthra mathoidagi haugadoriba Assembly Session asida akaknaba matam ama leplaga athuba matam da haidok pidaba tarabadi chara henbagi khongjang amadi suicide tawbagi khongjang kaya changsilagani haina phongdorakli MTS ki result haidok tabasi matang sida koina kwaidagi pen de bhargana ngasi phawda ate department gi haidok nagreba education S ki MTS ki tawbusi chahi nipan pa hajale hari pa chahi nipan pa ji lengang se kari to le ga bisma I han bai wang oi hangjage result ji haidok tab number barka da koi ki S bar oi ba meam ba yaure service to ba bai from jab su leitre service to ba ya da ba S bar oi sing sigi tongan ba special arrange ba to biu loina hoji le ba result si atuba da haidok biu kari gum ba sidigi haidok bi da ba targadi koi chara hen ba khongjang loina makha tarba hen ma haragadi koi isa itom da sijabagi suicide obagi film bhawa koi yorkani abisi ma thamjage Jiribam Police Station ge OC Ibotombi Sagapam ge Pukchil Chauraba Matawoina Mahaki Chahi amagi tolop kathoktuna Jiribam da lanjena riba miyam da mating pangba hokre OC Ibotombi Sagapam na mahakna thabak tawbagi chahi amagi tolop adu miyam gi damak kathoktuna district asida irang thokpadagi hangliba relief camp nipan yauna tongan mafam singda tha asigi tang kunmanga dagi hauduna mating pangbagi khongthang asi paikhat bahokibani Hauzik relief camp sing da leiriba miyoi sing nungshagi maisa khangbada awaba kaya mayok nariba asigi yenglaga OC Ibotombi Sagapamna ahan batangkakta relief camp tareta sailing amasung stand fencing mating pangkibani makata na Borobekra police station da hangliba relief camp
तसु तेंगबांग पोटलम सिंग अथुबा मतमदा यहुलगनी हाइरी मसिदा नतना मैरा संग सिंग तसु स्टैंड फेंसिंग मतेंग पांखी मखा तानसु लांजेनरिबा मियामना थेंगनरिबा अवाबासी खरा मखै कोखनबा ngamnaba tangai fadana changba polam kaya mateng pangkhigani haina OC Ibotombi Sagapamna phongdurakli Nakalama Romda OC asigi pukchel chauraba matawasibu thagatpaga loinana tawbimal khangba udaduna Relief Management Committee Jiribam ki member amana phongdurakibada Jiribam District Police na miyam gidamakta mateng pangnaba matam pumnamakta honaduna leiri Relief Management Committee amadi miyamna District Police ki thabak thoram singda sagatpaga loinana angamba mateng pigani miyamna thengnariba khudong chadaba sing committee da khanghanbirau amaromda miyoi khudingmak law gi makhada leibani aikoi pumnamakna law ngakna thabak tausi haiki Jiribamgi osi sa Ibotombina Jiribamda leiba relief camp mafang khudingmakta chattuna maki ngamjaba mateng sarwa matam masida ceiling fan table fan jingba loinana sing machine jingba polam kaya PB duna Jiribamda irang asina maram oiraga solaba adi pukning wakhal waraba matam masida mayamgi hauna happy boina sarna mateng pangbiba sibu agi Relief Management Committee Jiribamgi makedagi aninga litana thagot pangdukchari praja miyamga amadi police personnel singagi oiba marida hena chasina na bai damakta agi sar Ibotomina local liba khongthang asi adugumatik aninga litana thagot pangdukchari Jiribam ki Babuparada leiba PWD Guest House ta Jiri Lauri Khongthang Loop JLKL Jiribam ki General Body Mifamama ngasi pangthok tuna loop asi pakthok chawthok khibaga loinana Jiribam ki Nongchup Nongsaba Sanathong Western Gate ki Sanfam Kaithakhraga thabak sudriba sigi maram miyamda khanghalu haina akanba wafam thamlakli wafam asi ngasi JLKL Jiribam ki General Body Mifamda Miyamna pukhalakhiba wafam singi manungda mifamaduna amatoina yanaduna lawkiba warep amoina paumi singi mamangda JLKL Jiribam ge advisor Hamom Dhani Maitaina phongdorakhibani Hamom Dhani Maitaina haikibada chahi anirom fazilaklaba Jiribam district ta sariba Nongsaba Sanathong Western Gate haina mingthonba Manipur gi Nongchup thong asi ngasisu loishin banaidana leiri Gate asi Manipur gi Chief Minister N Biren amadi MP Lesemba Sana Chawbanina kanna honaduna saba ngamlakhibani adubu gate asi haujik fawbo lotion bidabana Jiribam gi miyamda pendaba ama oire nusi silakpa matamda gate asi gi saruk ama tarakhiba laikre thaudok aduda asok apan makti yaukidrabasu haujikti nusi silakpada gate asi gi makhada lepakinare gate asi sanabagi damak chawrakna lupa lakh 13 gi senfam kaithagibani sel kaikhiba miyoi sing yauna officer sing na fawba lupa kayagi kaikhibano hangbada paukum ama fawba manadaba asi laibak thibani tungda gate asi ke responsible oiriba Jiribam gi EE yauna officer sing na aikoi gi call paidaba haujik fawba pau fauna dana bahona riba asi karigino sel kaithakhraga thabak sudriba asi karigino kari wakhal khanbiribano kari tauge khalibano haibasi athuba matamda sengdoraktaba tarabadi JLKL na paikhalakpa thabakta tholakpa afafatagi daita EE amasung contractor yauna makhoi gi makhada thabak suriba miyoi singna pugadabani haina phongdokhi Nongsaba Nongchup Sanathong haina mingthonba Jiri da sariba Manipur Gate asi hojik phawba lotion ba naidana leiri hairiba gate asi hojik phawba da lotion da basi Jiri gi miyamna thamoi sokna numaina da bahore nongsit khara kanna silakpada gate chigi makhada mi laingre kintharakba marakta kinthagi da su yauhre asoka pan tholdaba laibak phabani haina ai thamjage hojik phawba miyam gi mit ki mangda thabak paikhatba Jiri gi prajan uba phangdri sen kai ri bedu officer ga pafum manade mafam maran naidana sen kai thoga thabak sudraba miyoi singa yi gi bungning dagi karamba wakhalon thambiri bage amade sen kai ga thabak sudri bai silinaw singduna kari tawge hena khalli bano habasi atuba matamda sengdorapta batargadi Jiri lauri khongthang lokku maitai dagi media gi thong da hairam basiri ga hen batabak samselakpa targadi madugi afafatagi daita punamo executive officer gate sariba thika gi makha thikadar gi makha da thabak suri basingna madugi daita oigedabani hena thamjage Imphal Morelambi da service toriba gari singdagi illegal loiba tax ka hena loba ka hena demand tauba karigumba matamdana
टेक्स लौबगी नमादा पोचै फाजिंदुना थमहौबगी थवोंग ngayhak leitana chatharakpagi mayokta Imphal More Transport Association IMTA na haukiba tang kunmari dagi lambi asi matam kaktana ban tawbagi khongjang sangsilakpaga loinana association asigi miyoi singna ngasi palil chandel lambi gi lamkang center mabada wakat mifam famkre Imphal More Transport Association IMTA gi president KT Rungamna fongdorakpada Imphal More lambida gari service tawraga imung puribasing illegal oiba ka hena sale gi demand asina maramoiduna yamna awaba ama oinare gari service tawzaraga sendong khara khara fangadra hairaga hena sale tingbagi fibamda lakpadagi haukiba tang kunmari dagi lambi asida matam kaktana ban tawbaga loinana ngasi wakat mifamasi fambani association asina taliba demand singdi Imphal More lambida service tawriba gari singdagi illegal tax lobiganu lambi asida lawriba tax hanthabiyu amadi tax lawfam masing hanthabiyu gari singdagi fazin hawa pochei sing pithokpirau driver sing asi miyam gidamak leidibani aduna driver sing bu ikai khumnabi bagaloinana asoyangam thokhanbiganu driver sing bu ngakpi senbiyu haibani Imphal More Transport Association na sangsilakliba khongjang asi khangba ngamlaktabadagini masida miyamnasu mateng pangbiyu haike More to Imphal haibse tax lobuse yamalle koi gari ecoven haise gari macam sab chelaga jumda kana gumadi nongmagi sara tanba yaujabani adu gumadu kari amta profit lodaba akoina tax lobo mayam khoida aina haijaning baji moina moigi damakta khoina paisa tanbro haijaning ise aina tax to lobi gnu akoi prayana su yaraga khoi tawjabani prajaga ulap pullaga tawjabani akoi itom dana ga tawjab nate mi je waman dana adugi khoi je tax te lobi gnu hairaga khoina ngasi je ban tawjaba che indefinite ban tawjabani ngasi ikoven macha da bok pot kyam changge yam chanbasu nate lising ani hum gi pot hap chelaga moina lori se lising tarek nipan gi tax lawsal na badu akoi di karmaina business to hairo habni da State Malaria Officer NV VDCP NHM Manipur amadi Manipur Legislative Assembly anina khusamnaduna dengue gi matangda Yai School Assembly constituency da leiriba mipum khuding da nomagi oiba awareness program ama Brahmapur Baigavati lekai da leiba Manipur Legislative Assembly ge Speaker Thokchom Satyabrata gi yumda pangthokre Speaker Thokchom Satyabrata Dr. Priyo Kumar State Malaria Officer IEC Consultant and Gopakeshwar na sarugya khibaga loinana AC adu da leiriba club sing amadi Arambai Tengol gi miyoi singda dengue gi hidak amadi pump sing kusinaki Thoramaduga mari leinana Speaker Thokchom Satyabrata na hai dengue hairiba leina makhalasi miyoiba aikhoina luna nana leiriba makai leina astagi ngakthokpa ngamgani Assembly constituency asidasu dengue leina na haliba kang makhalasi leire hairakpadagi awareness program asi pangthokpani leikai club singda dengue ki hidak amadi pump sing khusinaduna hidak kapthoknanaba pangthokpa achamba thoram amani isa gi yum singda amorakai ising tungba yaba mafam sing lehandana luna nana thamlabadi dengue hairiba kangi leina makhal asidagi ngakthokpa ngamgani haike Kang sina lana paidaba digi ma sina maru kopngi mo imungi kachin goya da leiba amadi yungi mangol da ke da leiba paip te yaw walini ma chi te yaw ba please gi singumba ta da yaw ba madu macha ko komoiba khotwi matan haibi aduna madu akhoi mayam khamin nei bismaina mayam tong chu khamin no tangai phadi da lawji madu ne ga thona da ba khuri imung da adu bo makhan gi botol leitragadi Masai kang mo chalang puro ba ano lehin na ba mo chang ni ko section mo mo ta hai je tare kasi apoi na singi ba pom sigata da awareness program je pi daga hektar loina mo phagada badi na tabni na ko na masi bani bu ka chin goya mo ko budi mo yo ta hai padi na lodi Amar of the State Malaria Officer Dr. Priyo Kumar na haikibada matamamada Arvanda khakta dengue gi anaba si thokpani haina lorami adubu haukiba chuhi manga tara asidagi Arvan natana mafam kayada dengue leina asi naba thengnare dengue asi matau karamna naba hengalakli bano haibada population gi chang wangkhalakpa water supply system mapung fana semgataba asina jingbani Private hospital singda dengue test tawba matamda positive laglabasu makhoi singadu dengue nare haina lobo yade Jenims Rims de leiriba microbiology laboratory
dagi lakpa report aduna dengue ni haina logani loinana private hospital singda test tawa matamda lupa lising ama chamanga dagi tadana lawre haiba pau fangle adubu Jenims amadi Rims da dengue gi test free da tawri loinana dengue thokhalliba kang mapi asi meter chama dagi hena paiba ngamdaba kang makhal amani dengue naba thingnabagi damak paksana fogging kapthokpagi ayaba leite akaknaba dengue nare haiba mafam adu khaktada fogging kapkadabani paksana fogging kapana miyoi bai khoida hakchang sokningai oi dengue na haliba kang makhal asi nimidang matamda chikte ayuk nungthil matamda khaktada chikani maramaduna kang na chiktanaba isa isa na cheksin thorang lokhotpa mathau tai yariba makai ayuk nungthil da kangkhal manungda pothabiu maduna dengue dagi ngakthokpa ngamgani haiki yariba makai yumgi akoiba luna nana thamba ising tungba yaba jaga sing lehendaba asina dengue dagi ngakthokpa ngamgani Imphal East amadi West leiba Arvan gi asa workers singi training pi bahore asa workers singna hafta amagi manungda yumthong khuding changduna kang marum kokpra koktabra haiba yengba hauragani haike dengue hari bana basi arbo virus kowa virus kama kapna thohan ba arum lehu haurgan na ba adugumba anaba pakal amane hari ba anaba si Aedes mosquito haibadi koina so tiger mosquito hari ka khangnei bahik jawba Aedes kang amom sina ekoida chikra kan nangtang sadokpa adugumba anaba pakal amane kang sina ekoida chikra kapsin krama matung sida numit taret tagina 14 days hafta ani manung sida bi se arum lewa horga narak kane boko arum lewa horga narak pathwati kedogani ba si kok chila ani ruta wochi ani kwang nara ani chaning thaning ba kok tawa oning ba kok pa ibon othoro ko yai diarrhea torok yai Atopa India ge state singda hidak leiba matamdadi chada taradagina taramanga fawba discount tawraga miyamda fangali adubu masigi chanabi asi Manipur dadi hiramasida lalonitik tawriba singna leihandaba dauna tawriba asi lupna akhanana meeting changlagani haina Kangleipak Communist Party Nongdren Khomba group na khangalakli Lona Thinkraba Lalholup asigi publicity secretary Kangleipuril na press ta thokpa chirolamana hai chahi lisingani henbagi puari leiduna maning tamba ningthau panba leibak ama oijaramba Kangleipak Manipur gi yelhomi sing mulakpa yabagi chaipu chaitheng lakli state asigi pakpa chawba lam square kilometer lising kunithoi chahum kuntaret asi fawba punna lenghandana thamba ngamlaroidra haibagi wahang lakli yeknabana kanano amadi marupna kanano khangdokpa matam oire luraba tanfam asida Manipur gi mayol oiriba Imphal manungda achauba karbar tawriba maruoina miyancha singna tongan tongan bahiram kayada soktharaba aikhogi senmitlon gi phiba masigi khudong chaba lauduna ahenba sendonggi khanduna miyancha singna yelhomi singbu khudum chensilakli miyoibagi hingbaga mari leinaba hidak langthaki stockist amadi dealer retailer singna sendonggi khanduna hanthaba quality gi hidak langthak sing yolabara haibagi chingnaba leire matam amada Manipur na masagi fothok chakthokna chaba kona jarambadu ngasidi mapandagi pusilakpa cheng amadi atei chananaba polam sing yaudrabadi chaba kona raktre cheng amadi atei polam sing lalon itiki sinfam pairiba department ki official amasung hiram sing asida lalon itik tawriba singa manaduna achauba senda lambi ama onthokli miyamgi phangjagadaba chakthong sing phanghandana huran lonada yonthokli asigumba miyamgi I chupliba singsu lupna akanba miding changlagani maira paibi imai ben singna matam kayadagi mayai kabani shagi polam sing thingduna lakti adubu miyancha singna manaraga Imphal mayonda mayai kabani sa sing fongna lalonduna khunai asibu maru fangna muthat nanaba honariba amasung sendong taliba sing asisu party na meeting changlagani haina cheroladuna haire Tha asigi tang kuntarukta Imphal East District ke Khuman Lampak Dingku Road ta leiba Ocean Lounge ta mi furamba amadi nongmai kapada chenabani haiba pambaina luchingba UNLF ki cadre mari police na fagat pangamkre police tagi fangba pawgi matungina Thaunauzam Gopen Singh chahi kuntra mari Naurem Ningthauremba chahi kunmanga
Arambam Tom Maitei Chahi Kuntramanga amasung Laishram Doshni Kumar Chahi Kunipan Hairiba Lalholupasigi Kadar Maria Si Thaudok Aduga Mari Lenana Numit Aduda Manipur Police na Fagat Kibani Faraba Kadar Maria Adu Makatana Numit Nipanigi Police Custody Remand Lautakre Panbayai Numit Adugi Thaudok Aduga Mari Lenana Ocean Lawns ki employee Nupiamana Lamphel Police Station da complaint nama file tau Kibagaloinana Police na Tigat Pagi Thabak Chathara Kibani Regional Institute of Medical Sciences RIMS Imphal na sinduna Malem ge hepatitis numit ki thauram ngasi pangthokre chahi asigi oina numit asigi nunggi oiba wakalondi it's time for action haiba asini RIMS ki General OPD block ta pangthokiba thauram aduga mari lenana health care workers singi hepatitis B amadi C screening tauki thauram aduda athoiba mithunglen oina sarugya kiba RIMS ki director professor G Sunil Kumar Sarmana hepatitis lainana maram oiraga second kuntra khudingi miyoi amamam sihali masigi maru oiba maram asi laina asigi matangda miyamna khangba watpadagini maram aduna laina asigi matangda miyamda marik chumna khanghanduna miyoibagi punsi kaya manghaliba laina asidagi kanba ngamnabagi wakhalonda malemgi hepatitis numit asi pangthokpani haiki Magda Makata na hai hepatitis makal kaya leirabasu hepatitis B amadi C na aikoi miyoibada hena chaitheng piri hepatitis B gidi vaccine leire hepatitis C gidi vaccine leitrabasu treatment tawduna control tawduna thambayai maramaduna miyamna leina asi isa isa da lei natraga leite haibadu RIMS ta laktuna khangdok pibaga loinana karigumba leina asi leiramlabadi athuba matamda treatment hauba tangai fade masina lakadori bachahi lisingani kuntra fawbagi manungda leina asina nabagi changcha da marifudara hantha hanba amadi sihanbagi changcha da humfumanga hantha hanbagi pandam thamliba asida fangba ngamgani hainasu director Sunil Kumar Sarmana fongdoke The purpose of observing this program or the function is to give awareness to the public, to the society, details about this disease. So it is our duty as a doctor, as a healthcare nursing staff, to disseminate the knowledge to the society that hepatitis B and C, which is a major killer, which leads to liver cancer, liver cirrhosis, can be protected or can be cured. The institute has all the facility to test, give a treatment. So I'm taking this opportunity to ask the public that everyone can come down here, get the testing done, and if there is any treatment required, that can also be given through our nodal officer of state health mission. As a unit, as a team, we all need to fight this disease so that we reach the target of 2030. By then, the WHO is trying to eradicate most of the dangerous diseases in the society, including HIV, hepatitis B, C, tuberculosis B. So 2030 not very far away, and for that is time for action. Thank you everyone. Kumja lisingani kuntra fawbagi manungda hepatitis ki laina maru fangna muthatnaba pandam thamliba sida tongan ba NGOs health sector singna amatoina changsin minaba tangai fadi haina National Viral Hepatitis Control Program ki state nodal officer Dr. R.K. Rosina fongdorakli wafamasi mahak na ngasi hotel yaifabada pangthokpa World Hepatitis Day thoramga mari lenana fongdokibani mahak na hai Ministry of Health and Family Welfare na National Viral Hepatitis Control Program lisingani tarani panda launch tauki Manipur Network of Positive People and PAT Nasinduna Pangthokiba Thoramaduda Jenims ki Medical Superintendent Dr. K.H. Lokeshwar, Dr. K.H. Sasikumar Mangang, Kripa Society ki Hizam Dinesh, Sashogi Y. Shashikumar Amadi Care Foundation ki T.H. Jotinna Maruiba Miyoi Singoina Sarugyaki, Dr. Rosina Makha Taraduna, Hepatitis ki Laina Laying Naba, District Kuding Makta Treatment Center Amamam Amadi, District Laboratory Center Amamam Layduna, Laina Asi, Laina Screening Tauba, Diagnosis Amadi, Treatment Taubagi Kudong Chaba, Piri Haiki, Loinana, RIMS Amadi Zanimstana, Model Treatment Center Oina Lady Haina, Fongdoke. Around 40 million people are living with chronic hepatitis B, and around 6 to 12 million people are living with that of chronic hepatitis C. Maramasina, Hariba program Sigi Makada, free screening, free diagnosis, and free management to all the people who are in need of the services. Kudimak free the Natani Kumbigadori.
ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ 13 ꯑꯁꯤꯗ at least treatment center amamam aduga district laboratory center amamam leguna hairiba laina asigi screening toba diagnosis toba amadi treatment ki khudong chaba adu pananjare 16 treatment centers asigi matakta RIMS amadi Jennings lejariba asina model treatment center haina asunna thamjage model treatment center hairiba mafam asidadi at least yamdrabada gastroenterologist natraga hepatologist ama legadabani complication na nara abam nipun khudima model treatment center asida layin bikadabani aduga district layriba asina akhoi uncomplicated habidi complication yawdabasing atudama akhoi layin je Regional Institute of Medical Sciences RIMS की Clinical Psychology Department की Head of Department Dr. Samita Ngairangbam की meeting makada Department asina sinduna ngasi ningthaukhong da leiba Mangol Nganbi College की Relief Camp ta Mental Health Camp ama pangthokre Health Camp aduda Relief Camp ta leiba Internally Displaced Person chama kunmari rom की pukning wakhal की fibam yengduna counseling pibaga loinana behavioral techniques sing su khanghanke Manipur da hauzik thokli bairang asi Congress lenga ki matamda soirambadagi thorakibani haina social activist Nongthombam Rajendro alias Boina Fongdokre ngasi khundrakpam AC gi manung chanelaiba Yumnam Khuno Community Hall da pangthokiba Challengers Youth of Khundrakpam AC gi Anirak Suba Foundation Day thoramga mari leinana wafam asi N Boina Fongdokibani thoramaduga mari leinana mahakta makha taraduna Myanmar dagi lona changlaktuna khundariba kuki singbulamdam asigi yelhomi singna Faribani haina nungsi chanana leiminaki makoina matam sangnadagi lona thamlamba pandam ama leibana lisingani kulhumdoigi me ahumda safong laktuna irang asi thokhankibani naga amadi kuki gi landa masa ngakchenaba thorakiba kuki militant ni haiba singna Indian Army ga khut thokna khiba amata leitana kari maramgi lisingani supna mangada memorandum of understanding khudek pinakibano kumja lisingani supna ni panda Myanmar macha amana luchingba kuki lalhauba KNA amadi KNO India lenga ka su agreement taunaduna tampaki akoibada designated camp taranipan hanganki designated camp sing adu tampaki mafam sing question laga thamlamliba si karigino masida natana kumjali singani supna tarani thoida Imphal West District ki manungda leramba Kangla Tombidagi Kala Pahar Fauba Congress lengak matamgi State Cabinet na District Council da onthok hankibasi kuki gi achoba policy amani More Town Committee su Congress matamda District Council da onthok khibadagi More da Maitai Muslim amadi Maitai Singilam Laifam Pixelakibani Manipur lengak na kuki gi su asi Manipur da chatnadre haina Cabinet na warep laukrabani masida Congress ki MP na Cabinet ki warep asi thabakta onthoknaba Parliamenta pukhatpa ngamdriba karigino haina fongdoki Wajhola misi phajana semgadabdo full WBR logadabdo mateng mela leibu tobiga no hajabdo aina hakachadingina nominee mo waragadi honorable MLA ki haiba kaibila misi department ni bi kaurga miyam duga torka labi thuba atuma damne me biro tor government side ke department ni mila polon mela lage melangi kita grano khande ga nai ne natte adu sa saram nam de emore sa to ma wow na adu ni ko ne khang se dok series ahan lagi ba kai gi miyam ban torka labi polon mela ngre ani shugda so mo gi miyam ban torka adu ni thaba ko la so ni access guda mo de lagi to adu ni pisa di saram ni adu ai ge mari le ne ma ma de puthor ko di honorable MLA no minimum orga kendra sigi miyam asindaba mala naknadaba mala ko kai thang ai na sagi diesel ko wari me apse congress government matam mata ne ba congress politics rati soyam me midune ne soya se plan tho matum da ma khoi se kai no matam sanari plan matam se kai no sanari plan se lore ka hajinder ka soy koi NRC se chana da su ya ya da bana adu madu gi mayok ta dunya ga din ai de NRC mayok ta lai thong na national media na mai ne adu di me ji ko gi thamoi shi ubi di bre ma koi nei ne bio Mitai Irol Iek Loina Silol Apun Malup Milal Kanglay Pakna Lolamadi
mayek chawkhat hanaba changsilakpa khongjenggi manung channa lamdam asida miyam khangnaba thetliba banner hoarding advertise signboard khudingmakki makokta chawna mitei mayek na hapinaba miyamda haizaduna lakli adubu laibak thibadi ngarang milal gi thomi singna koina chatun yengsilubada Kumalapakta hangba dukan kharada mitei mayek yaramdabadagi yauhannaba haiki adubu makoi gi thodang lobang ngamba miyoi amata leitre wari sanabnaba phone number piramu haibagi matungina phone da wari sanaraba matung milal mayai loisang da laklaga wari sanaraga loishina bokhona ringai cherekta ngasi all naga business association anbana paucheda milal bu miyam da lana uhanna bokhona rakpabu milalna nungaitaba phongdorakli Milal ge Secretary Hills Affairs Gai Singh Pamaina ngasi thokpa chirol amana lamdam asida sizinariba mayek asi matamadugi Chief Minister Yang Maisho Saizana lamdam asigi amata ngairaba mayek oina lepirambadagi ngasidi master gi thak fawba mahiroi singna tamnari Milal ge khongjang asi All Naga Business Association anba yauna mipum khudingmakna saugat piyu aikoi masel chingthanabagi mahutta saugat minasi haike Lambi sorokta mafam chadana amoda kai hundokpagi hainabi thadoklasi isamaki sumang mangol luna nana thambagum miyamna chatliba lambi asisu luna na thamlasi haina Arambai Tengol Unit 18 gi maikai miyamda appeal tawrakli Arambai Tengol gi Luchingpurel korongan ba khuman gi mideng makhada mafam kayada pangthoknabagum Arambai Tengol Unit 18 uripok nasu sinduna ngasi uripok kangchup lambi gi chairap court mapadagi iroi semba fawba cleanliness drive ama chathaki Chathakhiba drive aduga mari lenana unit asigi commander Kerson Thaudamna phongdokibada lambi sorok haibasi aikhoi gi sageng mingshelni maramaduna yariba makai lambi sorok luna nana thamba haibasi tangai fade yumgi amoda kai sing puthoraklaga lambi sorokta paishinba natraga turelda thadabagi hainabi asi thadoklasi madugi mahutta mafam chana tasinduna thamlaga sewage vehicle lakwa matamda sinabiyu lambi da amoda kai paisinba asina lambi gi masak thian batanatana chathok chasin tawriba miyoi sengda chawna khudong chadaba kaya mayok nahali amadi leinatina poklangnabagi maram oihali amaromda Arambai hairaga miyamna lan khaktamak thengnagani haiba leite miyamna awaba taraklaba matamda mateng pangnabagi damak Arambai Tengol na matam pumnamakta sem saduna lei haike Manipur laiba koi riba chalaiba unit kuri makya Arambai Tengol yoina loina makya yoina social service ama ngasi tawune ado akoi ge jurisdiction oina unit 18 gi uripok parengche ulap chukok chamdokpa akoina angam makhara do su tawgena ji kokri tawri development ullaga kona duna ado lu nan bai je koi lambi so gai chagem jen ne aduna yari ge lu nan thamnaba kona mina se ma'am akoi amotpa fataba hokti lang ko su maham jana lang ko biba sige panam na tawgule raja ge angam mate akoina sok ya gani haina ngasi bokka lai left to left gani khongkham jo halaro Arambai Tengol Unit 9B Langmaidong Laimanai Tezpurna ngasi unit asina konba mafam singda lamtu sengbaki thauramama pangthokre kangna chipudagi thokhanba leina tina khudamoina malaria dengue na chingba dagi ngakthoknanaba hidak langthak kapthokpa yauna lamtu nana thamnabagi pandamda sit sengki hairi amadi plastic pollution thoktanaba plastic waste sing khomjin tasinduna manghanki lubananba kanglaipak ama oinaba aikhoi puna hotna minarasi haiba wafam thamlakpaga loinana maitai laipakta singnarakpa pumnamak ngakthok minarasi haiba wafam unit asigi commander Roman na thokpa cherolamana hairi Rotary Club of Polo City Imphal na sinduna ngasi Imphal West District manung chena patsoi da leiba Dev Eco Garden da uchara kaya thakre uchara thabagi thoramasi malemgi oina Rotary slogan Plant Trees to Save the Environment and Art ki makhada chahi khudinge pangthokpa Go Green Manipur campaign gi manung chena pangthokpani World Nature Conservation Day nimit ka mari leinana Forest Department ki Chief Conservator Longjam Joy Kumar na upal amana miyoiba amagi punsida kayamuk yamna kanaba pibage haiba aikhoi puna khangminaba matam yore honglakliba ai ngasagi khal asidagi kanjanaba honasi haina phongdorakli wafam asi mahak na ngasi wangoi de leiba lining thosana mahi lampakta World Nature Conservation Day thauramga mari leinana wangoi gi miyam amadi Arambai Tengol wangoi yumnam huidromga loinana matam kayagi mamangdagi uchara kaya thaduna laklaba hidang mayum Bihari Sarmabu ikai khumnabu utpaga mari leinana laikol asigi akoiba
अकोइबदा उ चारा कया थाबगी थौरमदा फोंदोकिबनी मागना मखा तारादुन हाई मणिपुर की ओइना सेप्टेम्बर फाउबगी मनुंगदा उ चारा लाख यांखै थाब ngamnabagi pandamda चीफ मिनिस्टर अमदी फॉरेस्ट मिनिस्टर यावना कन्ना होनरी अखोइ मियोइबना खुदोंग थीब थोक्लक्लबा मतमदा मिपुम खुदिंगमकना ऑक्सीजन सिलिंडर लेदुना सिजिनबा ngamoi दबा मरमना अखोइदा फ्रीदा ऑक्सीजन फंगहलिबा उ पांबी सिंग अखोइना ngamiba makai thanaba hodaminasi haina su फोंदोकी मालेम्बू सागत पहलकदोबसी कनबदा ख्वाइदगी अचौबा ख्वाइदगी सु अराइबा पैसाजु चंगदबा अदुम अमनी अखोइना सोरोलिबो ऑक्सीजन सिमाना पीरिबनी सी अखोइ लोइनबो खंगी तौबदबो अखोइ अमतंग खंजे हदगी कोविड लाख मतमदो कोविड हौ मतमदो ऑक्सीजन की सेनगिबो मयामदो अदु खंदनी यंसी ऑक्सीजन सिलिंडर अमदा से लुपा लिसिंग अमा चांवा हायरसी नोमदा मी अमन ऑक्सीजन सिलिंडर जे अहुंगुम दरकार ओइ हाय अदु लिसिंग अमा चांवा into 3 4,500 लुपा लिसिंग मनि चांवा ने मे अखोइना सोर अमल संगेसे अदो मसी हाइबो ऑक्सीजन जे करिनो सिदा हौरिबो कोइ केली पाम्बी पिक हौरिबो लेहाव हौरिबो मयाम सिंगसिना मोइना पीरिबो फ्री दा कोइ पियो कोसे नोमद लिसिंग मरि चांवा पीरगा सोर मंगदबसे पंगयाम याम देबो अदुना सुम इशू मयाम सी साबे हेंगलपबो हारबसु अमबो हारबसु उपान थाबसिना आइना हाइजेग तो क्लाइमेट चेंज को कोइ कम्बेट तोगे हारगदि थेंगनगे हारगदि मदुगी पांदमदने कोइ मसीगी लमदम सिगी कोइ चाइनाउ सिंग हलमन को थोपिरकना उ थाबगी कैंपेन अम तौदेरिबसे नाकल अमरोमदा मसा मतोमतना उ पांबी चामा हेना थाबदा नतना महाकना थारिबा उ चारा सिंग अदुबु हिंगनबो होनदुना लाक्लिबा हिदंग मयुम बिहारी शर्मना हाई महाकना थबक्तगी पोथारबा मतुंग थबक सुफम नोमफम लेरोइद्रा हाइबगी वाखलना मिपाइबा पोखनखी अदुमोइनमक मालेमगी होंगलक्लिबा यंगसागी फिबम मसिदा खजितंग ओइरबसु मियामगी मतेंग पांगबा ngamnabagi wakhalonda u chara thaba haurakibani haina phongdokkibaga loinana ngasi nauna thariba u chara chama romasi ngasi dagi hauduna mapung fadriba fauba arambai tengol wangoi yumnam huidrom team gi maikai dagi honaragani haina su at wangoi yumnam huidrom team gi advisor indrasan wahingbamna phongdorakli प्लांटेशन से खतंग नतबा हाइतारे ते तुंग दारकपदसु सिजे हिंगनबा कोइ नुक्तियागी अंगांगैजिदा कोइ हाइजेदि इसिंग चाइबा खोटपा मागी फुल्ली कोइ ग्रोथ तौनबको मागी हाइवाई मयामजे दुम येंगबा कांदा ओंगली थारमबदो खतंग ओइदबा हाइतारे मपुंग फाजिबोक्ते कोइगी लैरिबा 80 वांगोई यूनिट अमसुंग लपाकिदा सानरेबा क्रिकेट की मेंबरसिनजु अदुगा लाइनिंग तौ सनामैगी कोइगी कमिटी सिनजु कोइगी मपुंग फाना सिगी थबकसिदा कोइ येंगसनजगनेन हाइजर ए सेकंड याम थुजे सेकंड थौदा हुजिके लमांगदा करिम खुन उथाबगी लाइबुंगी उथाबगी मोम क्याम उचरी मदन आई वांगोय मसी तंद होन जरगे मी हारवदी मानव मुपा हावदे तंदगी बिजी आई तलक बिजी आई मी याव तंद होन जरपन हुमफुतरा मंगा सुबह वन महोत्सव वीक लिसिंगनी कुनमरीगा मरी लेनना एक पेड़ माँ के नाम हाइब थीमदा कुंभी एसीगे एमएलए सनसम प्रेमचंद्रना वांगू तेराकोंग ग्राम पंचायत सीएसओ सिंह चामा हुंड्रा बटालियन बीएसएफ 193 बटालियन बीएसएफ का पुन्ना खुसमनदुना ग्राम पंचायत असिगी मनुंग चेनबा वांगू साबल मनिंग चिंग अमदी वांगू नाउदाखोंग संगोम सुंगबी चिंगदा उ चारा थाबगी थौरम ngasi पांगथोक्रे थौरम अदुदा कुंभी एसीगे एमएलए सनसम प्रेमचंद्र कुंभी पुलिस स्टेशन के ओसी ओ दोरेंद्रो नचिंगबा मियोय कयाना उहई पानबा मना पुंगबा मदी हिदा कानबा उ मखलगी चारा चहुम हेना थाकी एमएलए सनसम प्रेमचंद्रना फोंदोखिबदा आइखोइगा महौसादगी लेमिनरकपा पोत्सक कया उमंग कया मांगसिलकले मसिना मरम ओइरगा इसिंगी इफुट कया कंख्रे नोंग चुबा मतमदना इसिंगी चाव थोकले असिगुंबा कया असि खंगलगा लेबाक असिगी प्राइम मिनिस्टर नरेंद्र मोदी ना हौदोक्तुना इमागी मिंगदा उपाल अममम सोयदना थादुना मधु हिंगनबा होनबा इमा सकना येंगसिनबिदुना हौहल्लगदी अखोइगी तुंगी मिरोलना हिंगबदा नुंगाइगनी अमदी याइफबा ओइगनी हाइबदु लेबाक असिगी मिपुम खुदिंगना खंगना इमागी मिंगदा उपाल थारसी उपाल हिंगलसी हाइखे मलेम सिद लैरिबा मचा खुदिंगमकना मामा सिंग अमदी मपा सिंगबु निंगसिंगनबा अदुगा हाइरिबा थारमिबा पोसकसे इमा मंगनी खन्न सेमकटलगा हयेंगी मिरोन सिंगना तमहोबा याबा इमागी मिंगदा उसारा मा थाबा हाइबा सुगुंबा मा सेमदना ngasidi अखोगी स्टेट सिगी मियामगी लुसिंगबो ओइबिरिबा चीफ मिनिस्टर एन बिरल सिंहाना हौदोक्तना बै मथंग तोरपुदंग साइगी केंद्रगी मिसिरबा मलयाम लबा सी नाव सिंगदी सी चल सिंग म्याम पुन होनदना बै
थबक ओइना पांगथोक्तना हयेंगी मिरोलगिदमक अखोइना मांगखरबा अखोइगी नाक्ता हौरंबा पांबी म्याम अमा सी अखोइ अमुक नौना अखोइना अखंग अखंग मफमदगी पुसलगा थामिनदना अदुगा मसिना सेमकलमगा मांगरबा अखोइगी नाक्ता थोम इसिंग म्याम थोकिदबा अदुगा तोंगान तोंगान क्लाइमेट चेंज तौरेबा म्याम सिंगसे खरद ओइरसो अखोइ मसी होनरमद्रगदी हयेंगी मिरोलदा अखोइ अवाब ओइ हौरनी हाइना अखोइ खनबदगी हौदोकपा संखनबा हौरी पुन्ना हिंगमिनबा मरुप वाइटोन सिंदुना नोंमाइजिंग खुदिंगे पांगथोक्तुना लाकपगुम ngasi mangarak subu oina waiton maning lekai da leiba playground amadi pukri achobagi akoibada u chara thabagi thorang pangthokre Central Board of Indirect Tax and Customs Imphal CGST gi Additional Commissioner L Prabhunanda RIMS Imphal gi hanagi Senior Resident Dr. S Jekison amasung MHA gi Staff Major VS Reishang yauna punna hingminaba marup ki thomi singna tongan tongan makhal gi u chara sing thaki akoibagi khal ngak tuna thamna ba wakhalon ga loinana khongthang asi makhatana paikhat kigani haiki Jiriwam da June taruk tage hauraga lanjena duna changjafam lawduna leiriba Chingdong Laikai Primary School amadi Sorok Atingbi High School ani asida relief camp oiduna leiriba mayambu mafam chaba amada thaidoktuna school singasi mahausagum mahairoi sing mahai tamhanbiu haiduna Jiriwam gi DC ga faminaduna wari saraga ai bacherosu July kulhumdoida Jiriwam de leiba MSF Desam KSA yauna mahairoi luk marina punna wari sakrabasu ngasi fawba thabak to onthoraktaba haibasi mahairoi singi oina laibak thibani haikre ngasi Desam District Council Jiriwam gi office ta MSF Desam KSA yauna mahairoi luk marina sinduna pangthokiba paugi mifamda KSA Jiriwam District Council ki President Konthauzam Somorjit na haikibada MSF Desam KSA yauna mahairoi luk marina Jiriwam gi mari lenaba authority amadi Education Minister na athuba matamda Chingdong Laikai Primary School amadi Sorok Atingbi High School ani asi miding changduna mahairoi singbu mahai tamhanbiu haina appeal tawri Karigumba hariba se thabak to onthok pirakta batarabadi lakliba August amadagi mahairoi singa khusam naraga akan makhongjang kaya sangsilakpa yai loinana housing school singda watliba oza amadi office ki staff watliba si athubada mensinbiu suti lawduna chana ki boza singna su athuba matamda masa masa ge school singda join tawduna mahairoi singbu matik chana mahai masing takpi tambiba haugadabani housing irang asina maram oiraga lanje narakliba singbu mafam chaba amada security matik chana pibiduna thambiu haike Jiriwamda Jungi tang tarutagi lanjenarakuna leiriba religion da sabda pun lawduna leiriba Chingdong Laikai Upper Primary School amadi Sorting High School da leiriba Prajasingbu athuba matamda mafam chaba mafam da thambiu amadi mahairoi singbu matik chaba mahai taman phanganbiu haiduna Jiriwam gi DC da haukiba tha sigi tang kulumdoida aiba zero lama pisingiba leirabasu hojik phawa thabak amata paikhan piraktaba si mahairoi singi oina laibak thibani athuba matamda hairiba si thabak to thokbiu haiduna mahairoi singi maigi digi jari kariguma thabak to thokpiraktaba taragadi August ki ta amadagi Jiriwam gi mahairoi sing ga kusamnaraga amadi satra santan mariga kusamnaraga akan momongga khonjan khongeng chakhalagani haibo apangsi phangjari waliba wajasing amadi thuti lawduna Kibo wasasing athuba matamda school singda join tawbiu haiduna satra singi mau sinjaraga mahairoi marina thamjage None District ke Khumji Bazar da leiba Rehema Public Academy gi mangarak suba Children's Camp Mai Park na haukiba July 13 taki ngasi fawba Children are our greatest treasure haiba wakhalonda pangthokre camp aduda maming leiraba TR Gan Teach Ministry South East Asia amadi Maningwangbo Daimai Evangelist Light Sign Ministry North East Indiana Resource Person Activist Resource Person Activities Games Spiritual Growth Initiative amadi workshop kaya pangthoki activities singi manungda team building exercises creative arts amadi motivational session na mahairoi singi pukning singsinki camp matamda mahairoi singna mamal yamlaba para kaya tamba fangki anoba mamanaba kaya ga punba fangki resource person sing amadi team na tawkiba thabak thoram singbu uraga academy asigi principal na thagatpa amasung nungaiba fongdoki July ani dagi hauduna kuntaret fawba coordinating committee on disturbance free educational zone demand gi meeting makhada mahaisang singbu free zone oihelu haina taktuna
taktuna mafam kayada mai pakna khongjang sangsinkre haina coordinating committee asigi maikaidagi phongdorakli. Coordinating Committee on Disturbance Free Educational Zone Demand ge convener loinana Desam gi President Mayengbam Somorjit Meitaina khudek piduna ngasi thadorakhiba cherol amada lamdam aseda thodok wathok ama hekta number moiraga mahaisang singda ayet apan piba amadi mahairoi sing ningthina mahai tamba fangdabadagi fibam asi kokhanaba coordinating committee asina mafam kayada mahairoi oza sing amadi miyam galoinana makhal kayagi khongjang sing mai pakna changsin ki cherol aduna makha taraduna education da lengakna politics tawbiganu chahi amada class tawbugi numit masing chani kundagi taba yadanaba chunaba lo semba hiramasida corruption nepotism amasung favoritism tawdaba amadi mahaisang sing free zone ohenaba thabak paikhat piu hainasu lengak amadi mari lenaba singda coordinating committee asigi maikaidagi appeal tawrakli. Yairipok Yambem da leiba Yairipok Yambem High School edit asida mahairoi sing ningthina mahai tamninglabasu ojagi awatpa amasung classroom ningthina leitabagi khudong chadaba mayoknare. Hiramasigi matangda Federal Students Organization Kanglaipak Fesokna ngarang school asida satuna oiriba fibam yengsin khongchut adugi matangda Fesok ke Secretary Education and Library Y Sumanta Luwangna ngasi thadora cherol amagi matungina Fesokna school sing fagat hanaba lisang sitna survey tawduna lakpagi manung chenna Yairipok Yambem High School edit asisu yengsinki adubu mahairoi chama yangkhaini thoi leiba school asida subna tangi oja mapan khaktana classroom manga khaktada mahairoi sing takpi tambiri adubu oja mapan asigi manungda oja ahum khaktana approve tawraba oja singni masigi mathakta approve tawraba oja amadi retire tawraba oiramle amaronda school asida nupi macha mahairoi singi tonganba toilet matik chana leitri maramaduna mari lenaba authority na oja ahum khakta oirabasu nauna approve tawbuga loinana school asigi mathau taba classroom amadi atai infrastructure sing ningthina semgatuna mahairoi sing ningthina amadi mapungfana mahai tamba fanghanbiu haina taksilakli. Chahi kayadagi pangthoktuna lakpa Students Union of Kanglaipak State Level Spelling Competition amadi Kanglaipak pumbagi ariba lon Kanglai lon ge wahan thok changdamnabagi competition lakliba August ke tang 15 dagi hauduna tongan ba center ahumda pangthoklagani haina Students Union of Kanglaipak SUK ke General Secretary TH Tarun Kumar na phongdorakli. Ngasi Wangkai Boys High School da leiba SUK ke head office da pangthokpa paugi mifamda Tarun Kumar na makha taraduna lotuna leiriba mahairoi singi lawsing puthokuna malemgi hidanabagi lambida changsinba haiba wakhalonda tararak suba SUK State Level Spelling Competition 2024 asi mamangdagi hena maipak na pangthokpa ngamnanaba sem saba loire competition asigi oina round ahum thokna pangthokani ahanba preliminary round da tongan ba center ahum Imphal East, Imphal West, Thobal, Kakching amadi Bisnupur haina khaidoktuna lakliba August ki tang 15 da pangthokani. Anisuba preliminary round gi oina September gi tang amada pangthokani amadi aroiba final round na lakliba September gi tang 9 da pangthokani. State level spelling competition gi oina category ani thokna khaidoktuna class 5 tagi class 7 fauba amadi class 8 tagi na class 10 fauba competition asi pangthokani. Competition asida makok pathang tarakpa singda lupa lising kun lupa lising tara manga amadi lupa lising tara galoinana certificate memento sing pigani final round changlakpa mahairoi singina consolation prize sing pigani haike mahairoi sing asi hayeng malem gi phambakta oiro chayeng na matamda sontha yadi nokpa yadi ba wakhanda khanjaduna student ma ka sukna sahi nisang sina sinduna lakpa SUK State Level Spelling Commission amdi ariba long wato sangdamna bahariba commission ani asi handak sahi ju pangthokna ba sem saba hokjare ahan bada lotuna leiba mahairoi sing loksim puthokna malem gi hidana ba nami changsin ba haina wakhalonda akoya sukne sapong lokodi pangthokna lakpa SUK State Level Spelling Competition asi handak sahi gi su lakliba August gi tang 15 da ahan baran pangthok sagani ahan baran asi akoina tongan ba center ahum haibadi center number 1 Imphal East amdi Imphal West center amadi center number 2 Kakching amadi Thobal amadi center number 3 Bisnupur haina center ahum thongna pangthok sagani hariba commission asida category ani thongna regani category sing adudi category A da class 5 tagi 7 boki tamliba mayo sina sok yaba yagani adi category B dana class 8 tagi na 10 boki mayo sina sok yaba yagani class 5 tagi na 10 bok leba mayo sina hariba commission asida saruk yabi na ba student ma ba suki makidagi haijari first round gi loira matungda second round asina lakliba September gi tang 9 da pangthokani spelling commission gi oina duga final round asina September gi tang 9 da pangthok sagani
फाइनेंस चांगलाब माइर खुदिमक्ता अखोई कंसोलेशन प्राइसिंग पिजगनी श्री श्री बाल मुकुंद देव म्यूजिक कॉलेज मणिपुर की वाथोक मखा चथरी प्रिंसिपल अइना ओजा हापंगमदे हाइना nganglibaasi tabada ware mamangi chahida theory taknaba oja ama kaukiba adugumna awat oja khara mahiroi singe khalaga thagi remuneration basis ta kausi haibani masida principal na adumak aina ngamde haiduna leiribasi karigino haina Sri Sri Bal Mukunda Dev Music College Students Union na hanglakli Union asigi President A Ravindra na ngasi thokpa chirolamana mamang chahida theory tambinaba Students Union na kan haizabadagi theory gi oja ama kauki Union na haizabadi mapandagi oja kau haibanate leiribo oja singna takhanbiu haizabani chahi fadawraba si fawba adum ngamde haina leiriba si karigino guitar flute tabla gi oja amamamna class manga takpa ngamde haibasi khangdabra mahiroi sing asi kari oina ubibage chahi manga taruki mamangda leiramba principal amana oja watpadagi oja mari manga thagi remuneration basis ta kauduna takhalami aduga haujikna ngamde hairiba si karigino matamaduda college ki oina lakhiba senfam si lupa lakh tara taruk khaktani aduga haujikna lakh yankai laklaba fawbada yadriba karigino ngamdriba karigino loinana lakliba tang kuntra mathoi fawbagi manungda union na taliba demand sing asi fangdrabadi august ki tang amadagi principal bu college campus manungda boycott tawbagi khongjang handok loi haina cheroladuna haire Kakching Kunyai Laikai Biramangal Nauremna Iba Novel Huran Basaklabi Toinu Nasi Kakching da Hauna Bimatungina Kakching Chumnang Laikai da Labor representatives of Lois ROL Kakchingi Auditorium da Pangtok Pathoram Amada Fongkre Ngasigi Thauramadu ex Minister Tokchom Tomba Writers Association Kakchingi President Nimai Pukramba GP Women's College Imphal retired Associate Professor Ketrimayum Rajeshwar Sahitya Academy Awardina Marueba Mithunglen Singoina Sarugyaki Loinana Fong Kibalairik Adugi Maramda Machachanu Kakchingi President Dr. Nomaithem Pramodini Devina Wanganki Thoramadugi Sarugama Oina Handakta Laikhidrabi Art and Culture Department Director Oirambi Dr. Kumalambam Sorojini Devi ki photo da Haikal Lekat Tamduna Ikai Kumna Basu Utke Manipur ki saktam kanna bohona bada thawai na ponthak pikraba singi mafamda ikai khumna ba utuna minute ani tumina leptuna awawa fongdoke Manipur da housing thokliba tha taramari helaklaba irang asida lanjenarakuna Moirang College ta hangliba relief camp ta sangjafam lawriba IDP singi wakhal gi haksel fana Lainabagi Pandamda, Michna Amadi, Wakal, Haksilna, Kusamnana, Sinduna, Nomakyoiba, Therapeutic Support Session Gi, Thauram, Moirang College Tangasi Pangtokre, Thauramadu the Michnagi IT Specialist cum Web Master Monendra Ningthausam, PR Tongbram Asamadi, Emi Sinam, Head Finance Mangalsuna Komdram, Mind Care Gi Clinical Psychologist, Julia Maisnam, Wakal Haksil Gi Clinical Psychologist, Sanathoi Athopam, Department of Endocrinology, Jenimski Senior Resident Singh, Dr. K.H. Pravinamadi, Dr. Sanwakana, Wangangloi Oina Sarugyaduna, Mental Health Fana Lainabagi Maramda Wangangke, Michnagi IT Specialist cum Web Master Monendra Ningthausam na Fongdokibada, Michna Relief Camp Singh the Lairiba, Angang Singh, Mahiroi Singh da, Study Material Singh, Mating Piba Amadi, Wakal Lakchang Fana Thamnaba, Wakal Taminabagi Pandamda, Michnana Mitnakong Oiduna, Landam Sigi Haurakliba, Mahiroi Singbu, Malemgi Thakta, Mahai Tamnabagi Lamjingba Oina, Ngasigi Thauramasi, Pangtokpani Haiki. Mamang Chahigi May Ahumdagi Chatharakliba Kanglup ki Irang asina maram moiraga Chahi Amagi Mamangdagi Jirivangi Multipurpose Complex ta Hangduna Lakliba Relief Camp number 2 Chingkai Pungda Thaubal Apunbalup Talna Sel Oina Lupalising Kun Relief Camp asigi Additional Nodal Officer M Devananda Atopaming Devogi Kuthangda Tengpangkre Chahi ama hena Relief Camp asida Leiraklaba Ahal Oiraba Inmate Y Budi Amadi Nauna Handakta Relief Camp asida Leirakliba Nupi Macha Inmate Amana Makoina Matam Kuina Yumda Changba Fangdana Leirakpagi Pendaba Kaya Amadi Kanagumba Singna Relief Camp asida Changbiramdana Hankiba Kayabu Pendaba Wafam Sing Fongdoki Talna Irecha Singidamak Kongul Libirakpa asina Aikoigisu Irecha Ichilina Kaya Lady Haina Southok Jaba Fawale Tungda Leibaki Tabak Tauda Kayadasu Talna Saruk Yaba Ngamlasanu Hainasu Apen Bafongdurakli Gidamakta Tung Naging Late in a Columba Doma City
ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯊꯧꯕꯥꯜ ꯑꯄꯨꯟꯕ ꯂꯨꯞꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯕꯨ ꯄꯨꯝꯅꯃꯛꯁꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯇꯧꯔꯨꯕꯗ ꯑꯐꯕ ꯑꯣꯏꯕꯤꯌꯣ ꯑꯃꯗꯤ ꯃꯇꯨꯡꯗꯁꯨ ꯁꯨꯝꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯣ ꯍꯥꯏꯅ ꯅꯆꯝꯅ ꯍꯥꯏꯖꯔꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯍꯪꯕꯤꯔꯗꯕ ꯑꯩꯈꯣꯏꯁꯦ ꯔꯤꯂꯤꯐꯇ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯏꯀꯥꯎ ꯀꯥꯎꯕꯒꯨꯝ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯂꯥꯛꯏꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯐꯪꯗꯕꯒꯨꯝ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯐꯥꯎꯕ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯒꯤ ꯃꯐꯝꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯉꯝꯗꯕ ꯀꯌꯥꯅ ꯊꯜꯂꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯕꯨ ꯂꯩꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯅ ꯑꯋꯥ ꯑꯅꯥ ꯋꯥꯈꯜꯇꯅ ꯂꯝꯖꯤꯡ ꯑꯣꯏꯅ ꯂꯩꯕ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤ ꯖꯤꯔꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯂꯨꯞ ꯑꯃꯗꯤ ꯆꯠꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯂꯤꯐ ꯑꯁꯤꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯤꯕꯤꯔꯛꯄ ꯑꯃꯗꯤ ꯑꯩꯈꯣꯏꯕꯨ ꯃꯤꯅꯨꯡꯁꯤꯒꯤ ꯌꯦꯡꯕꯤꯔꯛꯄ ꯎꯠꯄꯤꯔꯛꯄ ꯑꯁꯤꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄꯦꯔꯤꯁꯇ ꯆꯠꯊꯔꯤꯕ ꯑꯣꯂꯤꯝꯄꯤꯛ ꯒꯦꯝꯁ 2023ꯗ ꯏꯟꯗꯤꯌꯥꯒꯤ ꯅꯨꯄꯤ ꯁꯨꯇꯔ ꯃꯅꯨ ꯚꯥꯀꯔꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯦꯗꯜ ꯑꯦꯀꯥꯎꯟꯠ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯒꯦꯝꯁ ꯑꯁꯤꯒꯤ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯅꯨꯄꯤꯒꯤ ꯃꯤꯇꯔ 10ꯒꯤ ꯑꯦꯌꯔ ꯄꯤꯁꯇꯣꯜ ꯏꯚꯦꯟꯠꯇ ꯃꯅꯨ ꯚꯥꯀꯔꯅ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ ꯂꯧꯕ ꯉꯝꯈ꯭ꯔꯦ 9रक वर्ल्ड कप मेडलिस्ट ओइरिबी मनु भाकरना इंडिया की ओइना ओलंपिक गेम्स ता 5 मेडल फंगबी सानरोय ओइबा ngamkhre ओलंपिक गेम्स की पुवारीदा कुमजा लिसिंग अनि सुप नंबरीदा एथेंस ता पांगथोखिबा ओलंपिक गेम्स ता इंडिया की शूटर राज्यवर्धन सिंह राठौरना मेंस डबल ट्रैप ता सिल्वर मेडल अमा लिसिंग अनि सुप निपान की वेजिंग ओलंपिक गेम्स ता अभिनव बिंद्राना नुपागी 10 मीटर एयर राइफल दा गोल्ड मेडल अमा कुमजा लिसिंग अनि तरानिथोय की लंदन ओलंपिक गेम्स ता गगन नरांगना मेंस 10 मीटर एयर राइफल दा ब्रोंज मेडल अमसुंग चही असिमक की ओलंपिक गेम्स ता विजय कुमारना मेंस 25 मीटर रैपिड फायर पिस्टल इवेंट ता सिल्वर मेडल अमा लौखिबनी याई स्कूल कांगखुटना सिंगजमई कांगखुटपु माइथीबा पीरगा अहानबा ओइनाम चार्ली मेमोरियल लेमरोल कांग टूर्नामेंट लिसिंग अनि कुनमरी की मपू ओइख्रे मणिपुर कांग एसोसिएशन माकागी मीटिंग मखादा सोशल एक्टिविस्ट ओइनाम रोमेना महाकी लेखिद्रबा अपोपोगी मिंगदा स्पॉन्सर तौरगा सिंगजमई कांगखुटना सिंदुना सिंगजमई चिंगा मथक नामैराकपम लेकाइदा लेबा सिंगजमई कांगसंगदा था असिगी तरा मरीदगी हौदुना टीम अहुमना सरुक यारगा चथरिबा कांग टूर्नामेंट असिगी ngasi final sanakibada याई स्कूल कांगखुटना सिंगजमई कांगखुटपु पांजल 13 माइथीबा पीरगा चैंपियन ओइबा ngamkibani ngasi numitungbu matung pungama tabadagi hauduna sanakiba adugi ahanba half loiba fawbada याई स्कूल कांगखुटना पांजल 3 मांगजिल थारगा चटखिबगा लोइनना अनिसुब हाफ मतुंगी मखा ताबा सरुकी सनाखिबदा अहेनबा पांजल 3 अमगा हापचिंदुना सिंगजमई कांगखुटतागी पांजल मसिंग 3 हेलगा याई स्कूल कांगखुटना चावना माई पाखे विनर ओइखरबा याई स्कूल कांगखुट की ओइना ई मोनिका टीम कैप्टन एन सरजू एल सुनीता के इबेहाइबी ओ मेरिना एन रोमिता एम दीपा एल दयावती मेमी अमदी अजांताना चिंगबना सरुक्याखी रनर्स अप ताहौरबा सिंगजमई कांगखुट की टीम अदुदा एच सुशीला एलेस चंबी टीम कैप्टन आर के जूली एल लैरांग के लक्ष्मी आई प्रेमिला एच रोमावती आई रीना डब्ल्यू सरदा एल सोमी अमदी पी रोमिताना चिंगबना सरुक्याखी विनर अमदी रनर्स अप टीम दा सेल की मना ओइना मथंग सेना लुपा 3,000 अमदी मंगा पीदुना पुंगनिंग थगोटकी अदुगा याई स्कूल कांगखुट की ओ मेरिनाना बेस्ट चेकफई अमदी ई मोनिकाना बेस्ट लमथागी अवार्ड फंगकी मणिपुर बैडमिंटन एसोसिएशन MBA ना सिंधुना DM यूनिवर्सिटी कैंपस ता लेबा MBA इंडोर स्टेडियम दा था असिगी कुनमरी दगी चथरकलिबा योनेक्स सनराइज की 94 सुबा इंटर डिस्ट्रिक्ट अमसुंग हुमफुम 9 सुबा स्टेट ओपन बैडमिंटन चैंपियनशिप लिसिंग अनि कुनमरी ngasi लोइसिनख्रे ngasi लोइसिनबा निमित्त सानाखिबा वुमेन सिंगल्स की फाइनल दा इम्फाल ईस्ट की KSS महेश्वरी ना इम्फाल ईस्ट की कोनसम गुंजानबु सेट अनि सिनोदा माइथीबा पीदुना विनर ओइखी
Mixed doubles की final दा Imphal West की निंगथौजम Siamon amadi mahaki jura Jirom Belarix anina Bisnupur gi oinam Emson amadi mahaki jura Kakchingi M Somibala anibu set ani amada Mighty Bapiraga winner roiki Boys singles under 13 gi final da Kakchingi M Rastamna Jiribam gi NGI Fababu set ani sino da Mighty Bapiduna winner roiki Championship lotion bagi thoramda Water Resources Minister Awangbom Nyumai Agriculture Minister TH Biswajit Veterinary amadi Animal Husbandry gi Minister Kasim Vasum Thangmaiban AC gi MLA KH Joy Kisan Wangkai AC gi MLA TH Arun Kumar Yas gi Director T Fulen amadi Badminton Association of India gi Joint Secretary N Sam Kumar na athoiba mithung lensing oina sarug yaduna makok mathang takraba singda trophy certificate amadi sel gi manam sing piduna pukning thawakhi West Bengal gi Kolkata de leiba Netaji Indoor Stadium da tha asigi tang pun taruk tagi hauduna ngasi fawba chathakiba Nipan Suba International Karate Championship Indian Challenger Cup da sarugya kibi Puspa Chanuna silver medal lauduna Manipur gi mai purakre Irengbam Puspa Chanu Manipur gi irang asida lanjena raktuna relief camp te leidibi Tengnopal District ke More Ward number 9 dagi Irengbam Doren Maitai amasung Irengbam Mikhubi anigi machanupi ahalni Irengbam Pushpa Chanu ki imung manung hauzik Imphal East ki Urupta leiba OBC Girls Hostel Relief Camp ta mahaki imung manunga punna changjafam lauduna leiribani pangthokiba championship aduda Malaysia, Nepal, Bangladesh, Bhutan, Iran, Saudi Arabia amasung India dagi sanaroi singna saruk yakhi hauzik ngasi state asida oikiba ingasagi paw muk pizari ICAR Regional Center Lamphel Pataki Fangba report ki matungina ngasi state asida khwaidagi sabagi chang Celsius degree 38.8 amani aduga khwaidagi ingbagi chang na Celsius degree 13 oiki nushute oboising manilgi chang na yukta chada mari fudarani thoi aduga numidang wairam dana chada homfutaruk oiki hauzik aroi badamaru oiba pausing amuka hana pizari BJP na lengak paiba state singi Chief Minister gi mifam pangthokre Chief Minister N Biren na Prime Minister ga makhata na unanaba akhanana sem sakre hairi Manipur gi Governor Anushya Uike gi mahutta Lakshman Prasad Acharya na Assam gi Governor amadi additional charge ta Manipur gi Governor oina puragani Delhi ki Jantar Mantar dasu Manipur ki rang asi India lengak na waroshin puragu haiduna Delhi Meeting Coordinating Committee na wakat khomjang sathakre Jiribam ki lanjena raktuna relief camp ta leiriba miyam da Jiribam PSKOC Botombi Sagapam gi chahi amagi tolok kathokuna mateng pakre Education S na lisingani tarataruk amani taranipan gi MTS written test exam gi result lakhiba assembly session manungda matam ama leplaga haidoktrabadi akan makhongjang sangsilagani haina JAC na lauthokre Imphal More lambi da cheliba furup atai gi gari singdagi lo na yadaba mawong da nam haduna sel khaibagi mayokta khongjang sangsili Amasung Paris ta sathariba Olympic Games lisingani kunmarida India gi nupi shooter Manu Bhakar na ahanba oina India gi medal account handokre Matang asida bulletin solutionjere Manipur miyam gi punsida khwaidagi hena maru oiba state asigi leibak asigi amadi malem gi oiba e pausing gi damak SKTV News pu meeting taduna leibiu madugi damak Google Play Store amadi Apple App Store da changbiduna SKTV Manipur gi app download tawbiu amadi sale amata tingdana SKTV gi news amadi atai channel sing yengbiu natragana SKTV gi website skyic.in da changbiraga website asimaktada our OTT haiba option da click tawbiraga meeting tabiu amadi aikhoi gi social media handle sing da join tawbiduna khudaki oiba e pausing lobiu pumna makpo muka hana khurumjari